sang đi hiểu người sang được thì vậy wow cái gì vậy hút gì vậy hút cái hay vậy hút cái pan cái gì ai đi salad mà rồi vào moro cái cái đó nên em thôi em sẽ dùng cái đó ở phụ kia thinking of you thinking of you hello ma'am, good morning and welcome back to my channel. Ma'am kamai taunarige ai ngasigi vlog se swaidai sum hore. Hojik se ayuki pung 9-10 tabata ngai deba do akoi water supply gi bill lowa la inaba do suga akoi kanna maming thina corner tromi ba do raga se piba lora receipt lo do ne do raga ma'am ngasi se akoi Nahak ki jumna koi thosi haina ai go to chaga se tholak pania ba ai jumdagi video se capture pania ba ko do aina kon thang da jeng ba video do oramdre kaino hangde aina on to ba kaw hina toira khangdre do hajek hajek akoi Udharbond jaure Udharbond gi railway crossing gi do dwai da ne ko se anauba dukan ama oi male kuidi kuira male aina jamna chatana khangdaba oira male ko do se se dukan no ma hange do nei pot khara laure dai gi se ka ko train la ena ha kha ngai do mina train chaki ba loiraga chatoi ni do ni ma'am blog se makha da continue oina do bina se do jing bina se ma'am comment to dum blog da share to jarake ha yen ta ning jing ai na lai ma su lai ni ngora ko ta ngai खाली डब्बा नहीं है सीधी थोड़ा माइक कंप्यूटर लो रखो तंग चले चले बाय बाय स्टॉप ओए कहीं ना है तब तब थोन है ट्रेन चलम भाई होंगे स्वाद nga tang ji traffic do ma'am ai khoi di kuira matung da sigi lamin je chalin ya ba se na Udharbond gi bagan lambi ron de chalin ya ba no ba lambi shemi ba ko lambi se hokak jamna pak tho me koi shu koi re ba son lambi de gi chatta ba se ko airport sunai di khara sam me na jang na oya khoi ron dai di Udharbond ta we lambi oi do na ba se ma'am do ma'am cha bagan gi view khara do mai share to joy rak bani do ma'am kamai toy nangai te engon da comment da hero do se siga football ro cricket ro khang de mo tournament kan ta ui ba ko lang da na mi myam ta ho re do se gai gi mo jum jau ra gai direct ka pe ba se ga ai kan champra hi ne do da iru thoki ga hela kan ko koi pukhi ni ba sa ha kholo khoi to ai hello guys makha champra ai nong ning siu re ai try da yong ye ma 2 inch ai bai yeah ek bitta na de ek bitha wal khatang khan ha charo ye do sa bi jo ko ji ki ne ko ko le chara sing phusatra maman thai ba mama ga thoi na thai ne khung de ate thoi na thai ba do ai sei gi chara khara pure le chara fuza ba myam haurami ama ko lage jo tu si yong ne mana se lo na ping pale oi si lei si ma di kui de I di u da ba pincha me ja ni akhoi a di u phang de si ga di yong ne kam thi na hau ram si chara cha khoi di pura mang de si di pu ro da si je se na wai jam na do na kang ne pu gi si ro hang ne ga da
ꯍꯥꯎꯔꯅꯤ ꯍꯤꯟꯖꯥꯡ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯃꯃꯥꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡ ꯑꯩꯈꯣꯏ ꯃꯃꯥꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯇꯕꯅꯦꯕ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯍꯩꯇꯦ ꯌꯥꯝꯅ ꯑꯗꯣ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯆꯥꯗꯣꯔꯕꯅꯤ ꯍꯧꯖꯤꯛ ꯆꯥꯛ ꯍꯤꯟꯖꯥꯡ ꯑꯥꯂꯨ ꯁꯣয়াꯕꯤꯟ ꯑꯩ ꯈꯔ ꯄꯥꯝꯖꯩꯕ ꯑꯗꯨꯅ ꯀꯩꯅꯣꯍꯦ ꯑꯥꯂꯨ ꯁꯣয়াꯕꯤꯟꯅꯤꯍꯦ ꯀꯩꯅꯣꯍꯦ ꯅꯪꯁꯨ ꯍꯦꯟꯖꯜꯂꯤꯍꯦ ꯍꯥꯎꯇꯕꯅꯤ ꯑꯩ ꯉꯁꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯐꯝꯅꯔꯤ ꯑꯩ ꯃꯨꯟꯖꯥꯒ ꯎꯞꯇꯅ ꯇꯧꯔꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤ ꯍꯧꯖꯤꯛ ꯕꯥꯏ ꯐꯣꯇꯣꯅꯦ PUBG 사내리에 PUBG PUBG नत्रो नंगी नफीदो फंगे चले रे तो ये पुरानी जी उत्के अंतोइबा ꯐꯨꯠꯇꯣꯏꯕ उत्के हैबा कुछ मिया पान जुबी ब्लर चाले इतरो पिए कैंप जन जाऊं सुमाइना होल तौदमदा केन तौदा स्किन यादरा ꯗꯣ ꯃꯌꯥꯝ ꯂꯩꯁꯤꯡꯁꯦ ꯐꯖꯃꯟꯒꯤꯅ ꯑꯩꯅ ꯈꯣꯏꯊꯣꯏꯗ ꯍꯦꯛꯄꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯉꯪꯉꯤꯕꯗꯣ ꯃꯥꯛꯁꯦ ꯍꯦꯛꯑꯣ ꯍꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯦꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅ ꯂꯩꯔꯤꯕ ꯖꯧꯗꯣ ꯑꯩ ꯍꯦꯛꯗꯤ ꯑꯁꯤꯕꯨꯗꯤ ꯃꯥ ꯍꯦꯛꯅ ꯈꯪꯉꯦ ꯑꯗꯨꯃꯥꯏ ꯍꯦꯛꯀꯅꯨ ꯐꯖꯅ ꯍꯦꯛꯎ ꯈꯤꯇꯪ ꯁꯥꯡꯅ ꯍꯦꯛꯎꯅ ꯁꯥꯡꯅ ꯍꯦꯛꯎꯅꯗꯤ ꯁꯥꯡꯅ ꯊꯨꯗꯤ ꯋꯥꯏ भाई पैर वैर सब तोड़ दिया इसने तो आज से ꯂꯩꯁꯤꯡꯁꯦ ꯄꯨꯔ ꯃꯌꯥꯝ ꯐꯣꯇꯣ ꯑꯅꯤ ꯑꯍꯨꯝꯈꯛ ꯀꯥꯞꯄꯅꯤ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯖꯨꯕꯤ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯖꯨꯝꯒꯤ ꯑꯄꯥꯟꯕ ꯖꯨꯕꯤꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯖꯨꯝꯗ ꯂꯥꯛꯏꯅꯦꯕ ꯑꯗꯣ ꯑꯩꯒ ꯆꯥꯒ ꯂꯥꯛꯄꯗ ꯖꯨꯕꯤ ꯈꯔ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯍꯩꯍꯜꯂꯤꯕ ꯉꯁꯤ ꯍꯧꯖꯤꯛ ꯄꯨꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯍꯦꯛꯈꯤꯕ ꯖꯨꯕꯤꯗꯨꯒꯩꯒꯤ ꯑꯃꯈꯛ ꯊꯨꯒꯥꯏꯔꯤꯅꯦꯕ ꯃꯅꯨꯡꯗ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯐꯖꯗ꯭ꯔꯥ ꯈꯔꯗꯤ ꯅꯧꯔꯤ ꯖꯨꯕꯤꯁꯦ ꯑꯗꯨꯁꯨ ꯈꯨꯍꯥꯎ ꯑꯃ ꯃꯌꯥꯝ ꯊꯨꯝꯕꯅ ꯑꯗꯨ ꯑꯣꯏꯔꯒ ꯃꯌꯥꯝꯁꯦ ꯆꯥ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯄꯒꯤ ꯑꯃꯨꯛ ꯇꯌꯥꯔꯤ ꯇꯧꯔꯦ ꯑꯩꯈꯣꯏ ꯊꯣꯏꯁꯦ ꯑꯩꯉꯣꯟꯗꯩ ꯋꯥꯡꯕꯅ ꯂꯣꯏꯔꯝꯃꯦ ꯑꯗꯨꯅꯦ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯑꯗꯣ ꯆꯠꯄꯒꯤ ꯚ꯭ꯌꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯝ ꯐꯖꯕꯅꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯅꯦꯛꯁ ꯗꯦꯒꯤ ꯃꯣꯔꯅꯤꯡꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯤꯅ ꯅꯍꯥꯟ ꯃꯃꯥ ꯑꯥꯗꯒꯤ ꯄꯨꯔꯛꯄꯅꯦꯕ ꯂꯩ ꯆꯔꯥ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯅ ꯐꯖꯅ ꯁꯨꯃꯥꯏꯅ ꯄꯣꯠꯇ ꯊꯥꯖꯤꯜꯂꯦ ꯑꯗꯣ ꯃꯛꯁ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯑꯩꯅ ꯄꯥꯝꯃꯨꯗꯅ ꯃꯛꯁꯦ ꯑꯗꯨꯝ ꯁꯤꯁꯦ ꯑꯗꯨꯝ ꯊꯥꯖꯤꯜꯂꯦꯕ ꯑꯗꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯕꯅꯦ ꯃꯌꯥꯝ ꯑꯗꯨꯗꯨꯒ ꯑꯃꯁꯦ ꯌꯦꯡꯉꯨꯅꯦ ꯕꯥꯁꯀꯦꯠꯁꯦ ꯌꯦꯡꯉꯨꯅꯦ ꯕꯥꯁꯀꯦꯠꯁꯦ ꯑꯗꯨꯝ ꯑꯩꯅ ꯕꯥꯁꯀꯦꯠ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯥꯖꯤꯟꯕꯅ ꯐꯩ ꯍꯌꯦꯡ ꯊꯥꯡꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯁꯨ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯐ꯭ꯂꯋꯔ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯍꯌꯦꯡ ꯀꯣꯟꯅ ꯂꯩꯔ ꯁꯪꯗꯣꯛꯑꯁꯨ ꯁꯪꯗꯣꯛꯅꯕꯩ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯊꯥꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯖꯤꯟꯈꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯀꯨꯏꯔ ꯃꯇꯨꯡꯗ ꯀꯃꯨ ꯕꯣꯔꯥꯒꯤ ꯔꯦꯁꯤꯄꯤ ꯑꯃꯃꯨꯛ ꯄꯨꯅ ꯂꯥꯛꯑꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯀꯣꯕꯤꯒ ꯑꯗꯨ ꯂꯣꯏꯔꯒ ꯀꯣꯕꯤꯅꯦ ꯇꯤꯜꯍꯧꯅꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯄꯦ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯡ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯄꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯁꯦ ꯕꯣꯔꯥ ꯍꯧꯒꯦꯅ ꯇꯧꯔꯝꯃꯤꯅꯦꯕ ꯀꯨꯏꯔꯦ ꯕꯣꯔꯥ ꯆꯥꯗꯕ ꯑꯗꯨꯅ ꯉꯁꯤꯁꯦ ꯕꯣꯔꯥ ꯑꯣꯏꯅ ꯆꯥꯔꯒꯦ ꯏꯔꯣꯝꯕ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅ ꯑꯗꯣ ꯉꯁꯤ ꯀꯣꯕꯤ ꯕꯣꯔꯥ ꯑꯣꯏꯅ ꯇꯧꯒꯦꯅ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯥꯏ ꯇꯧꯕ ꯕ꯭ꯂꯣꯒꯁꯦ ꯁꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯀꯣꯕꯤꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯔꯤ ꯅꯠꯇꯦꯕ ꯄꯤꯛꯅ ꯇꯧꯔꯤꯅꯤ ꯑꯩꯗꯤ ꯁ꯭ꯂꯥꯠꯄꯨ ꯃꯥꯜꯂꯨꯔꯦꯕ ꯃꯣꯔꯣꯛ ꯀꯩꯀꯥ ꯂꯣꯏꯅ ꯇꯤꯜꯍꯧ ꯀꯩꯀꯥ ꯍꯥꯞꯄꯁꯤꯒꯀꯣ ꯑꯗꯣ ꯁꯦ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯁꯥꯂꯥ ꯂꯣꯏꯅ ꯍꯥꯞꯅ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯤꯛꯁ ꯇꯧꯔꯅꯤ ꯃꯌꯥꯝ ꯇꯣꯠꯄ ꯂꯣꯏꯔꯦ ꯁꯦ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯊꯥꯎ ꯇꯧꯔꯒ ꯍꯧꯒꯠꯂꯛꯑꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯗꯤꯀꯣ ꯕꯣꯔꯥ ꯍꯧꯕꯁꯦ ꯌꯥꯝ ꯆꯥꯎꯅ ꯍꯥꯞꯄꯗꯣ ꯃꯨꯜꯂꯣꯏꯗꯕ ꯃꯑꯣꯡ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯄꯤꯛꯅ ꯍꯥꯞꯄꯦ ꯑꯗꯣ ꯕꯣꯔꯥꯁꯦ ꯍꯧꯖꯤꯛꯇꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯥꯛꯑꯦ ꯍꯥꯎꯒꯗꯕ ꯃꯑꯣꯡ ꯃꯥꯜꯂꯦ ꯃꯌꯥꯝ ꯇꯣ ꯌꯦꯡꯉꯣ ꯈꯔ ꯑꯩꯗꯤ ꯃꯅꯝꯁꯦ ꯂꯩ ꯖꯥꯔꯛꯇ꯭ꯔꯦ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯈꯥꯡꯗꯒꯤ ꯂꯧꯊꯣꯛꯑ ꯆꯥꯔꯁꯤꯔ ꯈꯪꯗꯦ ꯈꯤꯇꯪ ꯃꯨꯟꯒꯗꯕ ꯋꯥꯠꯂꯤꯀꯣ
ꯉꯥꯏꯍꯥꯛꯇꯪ ꯑꯩꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯣ ꯑꯩꯈꯣꯏ ꯃꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯥꯒꯠꯂꯦꯕ ꯆꯥꯡꯅ ꯑꯗꯨꯅ ꯃꯩꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯁ꯭ꯂꯣꯗ ꯇꯧꯔꯒ ꯇꯧꯔꯤꯅꯤ ꯃꯨꯟꯗ꯭ꯔꯗꯤ ꯇꯜꯂꯤꯀꯣ ꯆꯥꯅꯤꯡꯗꯦ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯉꯥꯡꯂꯛ ꯇꯧꯔꯛꯄꯗꯣ ꯑꯗꯨꯒ ꯑꯗꯨꯅꯤ ꯍꯦꯟꯅ ꯍꯥꯎꯒꯗꯧꯕ ꯃꯥꯜꯂꯦ ꯉꯧꯁꯣꯡ ꯉꯧꯅꯒ ꯇꯧꯕꯗꯣ ꯇꯜꯂꯤꯕꯣ तो मैं बोरा से होगा लोरे सिना लास्ट नहीं तो लोरे फना जामे बोरा से सुमुक ओरे हाउ रे माधव दो इन ने हम ने छारिंगाय दुगो ने पिजरिबा कमाइन तोरे हाय वाइना माधव नदी हाउ रे खोय माधव न हाउ रदी हाउ दरबनी मैम द मैम सो सिगी रेसिपी से ट्राई तौ जानी हाउ जंगो मैम जम सथीना हाउ सिंग बेनी देगिने मुंदब काइन लेबदो अदुसु ओइदे पूरा हदी मुल्लेबा दनी मैम से ꯂꯩꯔꯦ ꯑꯩꯒꯤ ꯆꯥꯛ ꯑꯩ ꯉꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯃꯊꯦꯜ ꯇꯧꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯣ ꯉꯁꯥꯏ ꯕꯣꯔꯥꯗꯣ ꯑꯩꯅ ꯁꯤꯂꯩꯁꯨ ꯑꯣꯏꯅ ꯈꯥꯏꯗꯣꯛꯑꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯃꯣꯏꯒꯤꯁꯦ ꯂꯣꯏ ꯂꯧꯊꯣꯛꯑꯦꯕ ꯑꯩ ꯈꯔ ꯑꯃ ꯂꯧꯔꯒ ꯆꯥꯔꯅꯤ ꯃꯌꯥꯝꯗꯣ ꯑꯩ ꯑꯝꯇꯪ ꯃꯌꯥꯝ ꯆꯥꯛ ꯆꯥ ꯂꯣꯏꯈꯤꯒꯦ ꯄꯨꯛ ꯂꯥꯝꯕꯁꯨ ꯂꯣꯏꯔꯦ ꯕꯣꯔꯥꯁꯦ ꯎꯕꯗꯗꯤꯁꯨ ꯄꯨꯛ ꯂꯥꯝꯕ ꯍꯦꯜꯂꯦ ꯆꯥꯔꯅꯤ ꯍꯧꯖꯤꯛ तो मैम से अखोई पुखी की थरोइनी सिजना अमुक नुंदांगदा थोंगदोइने ngasiगी तो मैम आई ngasi ब्लॉग से स्वाइदे शुम लोशनजरगे मथंगी नेक्स्ट ब्लॉग तमो नरसे मैम नुंगाइबी बतादी लाइक सब्सक्राइब शेयर तवा कौबीगनो दो मथंगी नेक्स्ट ब्लॉग तमो नरसे मैम नुंगाइबा ब्लॉग पुरकपा ngamba ओइगे तो मैम सो खरा सपोर्ट तोबियो दो थरोइ सिदी मैम फजद्रा अखोई पुखी की नेसु थाजा देबो दो बाय बाय गाइस थैंक यू फॉर वाचिंग बाय बाय